ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯈꯔ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯌꯥꯝ ꯐꯒꯠꯄꯒꯦ ꯍꯥꯏꯕꯗꯨ ꯅꯍꯥꯛ ꯉꯛꯄꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏꯗ ꯂꯩꯈꯤꯕ ꯌꯥꯕ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯗꯨꯒ ꯂꯩꯐꯝ ꯊꯣꯛꯄ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯨ ꯂꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ꯫ ꯈꯨꯗꯝ ꯑꯣꯏꯅ, ꯁꯥꯎꯔꯪ ꯃꯦꯔꯪ ꯇꯧꯕ, ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ, ꯅꯪꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯄꯦꯟꯗꯕ, ꯈꯔꯒ ꯍꯦꯟꯅ ꯂꯩꯐꯝ ꯊꯣꯛꯏ ꯈꯟꯕ, ꯃꯁꯤꯒꯨꯝꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏ, ꯅꯠꯇ꯭ꯔꯅꯦ? ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤन ꯇꯧꯕꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯅꯪ ꯈꯔ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯕꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯖꯅ ꯇꯨꯝꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯇꯨꯝꯅꯕ ꯐꯃꯨꯡ ꯑꯃꯠꯇ ꯂꯩꯖꯗꯕ, ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯨ꯫ ꯒꯥꯔꯤ ꯆꯤꯟꯗꯨꯅ ꯊꯧꯕ ꯌꯥꯗꯗꯨꯅ ꯀꯨꯏꯅ ꯂꯩꯕ꯭ꯔꯥ? ꯋꯥꯕ ꯇꯧꯒꯅꯨ, ꯒꯥꯔꯤ ꯊꯧꯕ ꯐꯪꯗ꯭ꯔꯤꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯤ꯫ ꯅꯪꯒꯤ ꯊꯕꯛꯇ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯑꯣꯏꯕ꯭ꯔꯥ? ꯊꯥ 3 ꯊꯕꯛꯇꯒꯤ ꯇꯣꯛꯂꯕ ꯃꯤꯗꯨ ꯅꯤꯡꯁꯤꯡꯉꯨ꯫ ꯅꯪꯅ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨ ꯈꯠꯅꯩ ꯍꯥꯏꯅ ꯅꯤꯡꯕ ꯀꯥꯏꯔꯕ꯭ꯔꯥ? ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕ ꯃꯤꯗꯨ ꯅꯤꯡꯁꯤꯡꯉꯨ꯫ ꯅꯪꯒꯤ ꯕꯣꯁꯇ ꯅꯪꯅ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ 4ꯅꯤꯈꯛ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯖꯔꯨꯕꯗ ꯌꯥꯔꯛꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯄꯤꯖꯅꯕꯈꯛꯀꯤ ꯍꯞꯇꯥ ꯑꯃꯗ $10 ꯈꯛ ꯇꯥꯟꯅꯕꯒꯤ ꯅꯣꯡꯃꯗ ꯄꯨꯡ 12, ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ 8ꯅꯤ ꯈꯛ ꯁꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯁꯤꯡꯉꯨ꯫ ꯅꯪꯅ ꯉꯁꯤ ꯀꯣꯟꯐꯔꯦꯟꯁꯇ ꯂꯥꯛꯄꯗ ꯅꯪꯅ ꯄꯥꯝꯕ ꯄꯥꯔꯀꯤꯡ ꯐꯪꯗꯕꯒꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯕꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯍꯣꯡꯗꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯅꯪꯒꯤ ꯅꯁꯝꯗ ꯄꯣꯛ ꯑꯃꯒ ꯍꯧꯕ ꯎꯕ꯭ꯔꯥ? ꯃꯤꯡꯁꯦꯜꯗ ꯀꯦꯃꯣꯊꯦꯔꯥꯄꯤꯗ ꯂꯩꯔꯤꯕ ꯌꯦꯡꯖꯅꯕꯒꯤ ꯃꯁꯝ ꯈꯔꯗ ꯍꯧꯔꯝꯂꯕꯗꯤ ꯍꯥꯏꯅ ꯁꯣꯟꯖꯔꯤꯕ ꯀꯦꯟꯁꯔꯅ ꯅꯥꯔꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯨ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯀꯧ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ꯭ꯔꯥ? ꯊꯥꯒꯠꯂꯨ꯫ ꯃꯈꯣꯏꯒꯤ ꯃꯀꯧ ꯑꯗꯨ ꯀꯔꯤꯅꯣ ꯈꯟꯖꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯐꯪꯗꯅ ꯀꯨꯏꯅ ꯍꯤꯡꯂꯝꯕ ꯃꯤ ꯌꯥꯝꯅ ꯂꯩ꯫ ꯑꯇꯣꯞꯄ ꯃꯤꯅ ꯍꯩꯅꯗꯕ, ꯌꯥꯕꯤꯗꯕ ꯌꯦꯛꯇꯨꯅ ꯊꯝꯕꯗꯨ ꯅꯍꯥꯛ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯄ ꯌꯥꯏ ꯅꯤꯡꯁꯤꯡꯉꯨ꯫ ꯃꯗꯨꯒꯤ ꯃꯤꯗꯨ ꯅꯪ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯋꯥꯈꯜꯂꯣꯟ ꯃꯈꯜ ꯃꯈꯜ ꯂꯩ: ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟ, ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ, ꯄꯦꯟꯕ, ꯄꯦꯟꯗꯕ, ꯅꯣꯂꯨꯛꯄ, ꯆꯥꯎꯊꯣꯛꯄ, ꯗꯥꯏꯇ꯭ꯌ ꯂꯧꯕ, ꯗꯥꯏꯇ꯭ꯌ ꯂꯧꯗꯕ, ꯊꯥꯒꯠꯄ, ꯊꯥꯒꯠꯇꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯕ, ꯉꯥꯛꯄꯤꯕ ꯉꯝꯗꯕ, ꯏꯁꯥꯕꯨ ꯇꯣꯟꯅ ꯈꯟꯕ, ꯃꯁꯤ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯆꯠꯊꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯖꯤꯁꯨꯒꯨꯝꯅ ꯂꯩꯒꯗꯕꯅꯤ꯫ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯌꯥꯎꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯤꯡꯃꯛꯇ ꯈꯨꯗꯝ ꯑꯣꯏꯒꯗꯕꯅꯤ꯫ ꯐꯤꯂꯤꯞꯄꯤꯌ 2ꯗ ꯍꯥꯏ, ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯂꯩꯕ ꯋꯥꯈꯜꯂꯣꯟꯗꯨꯃꯛ ꯑꯃꯗꯤ ꯅꯣꯂꯨꯛꯄ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯅꯈꯣꯏꯗ ꯂꯩꯁꯅꯨ꯫ ꯅꯣꯂꯨꯛꯄꯗ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯣꯏꯍꯟꯁꯤ꯫ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪꯅ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯅꯤꯡꯕ ꯑꯣꯏꯗꯨꯅꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯉꯝꯒꯅꯤ꯫ ꯑꯩ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯒꯦ: ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯅꯪꯒꯤ ꯁꯃꯁ꯭ꯌꯥꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯁꯃꯁ꯭ꯌꯥꯗ ꯈꯜꯂꯤꯕ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯔꯥ? ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯃꯁ꯭ꯌꯥꯔꯥ? ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯁꯃꯁ꯭ꯌꯥꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯔꯥ ꯁꯃꯁ꯭ꯌꯥ ꯑꯣꯏꯔꯤꯕ ꯑꯁꯤ? ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯊꯦꯡꯅꯕ ꯃꯤ ꯀꯌꯥ ꯑꯃ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯅꯉꯣꯟꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯍꯔꯥꯎꯏ꯫ ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥꯗꯨꯗꯒꯤ ꯍꯦꯟꯅ ꯐꯤꯚꯝ ꯂꯨꯕ ꯁꯃꯁ꯭ꯌꯥ ꯊꯦꯡꯅꯔꯤꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯅꯉꯣꯟꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯍꯔꯥꯎꯏ꯫ ꯃꯁꯤꯗꯤ ꯁꯃꯁ꯭ꯌꯥꯒꯤ ꯋꯥ ꯅꯠꯇꯦ, ꯁꯃꯁ꯭ꯌꯥꯗꯨꯗ ꯀꯔꯝꯅ ꯌꯦꯡꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯅꯈꯣꯏ ꯀꯌꯥ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ, ꯏꯪꯊꯕ ꯂꯩꯇꯕ, ꯄꯨꯟꯁꯤꯗ ꯀꯔꯤꯁꯨ ꯆꯥꯎꯈꯠꯇꯕ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯒꯗꯕ ꯑꯗꯨꯗ ꯉꯛꯀꯅꯤ꯫ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯣꯡꯗꯣꯛꯎ, ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯣꯡꯕ ꯉꯝꯒꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯅ ꯈꯨꯗꯤꯡꯃꯛꯇ ꯁꯥꯐꯨ ꯄꯤ, ꯃꯁꯤꯅ ꯅꯉꯣꯟꯗ ꯊꯦꯡꯏ, ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗ ꯊꯦꯡꯏ, ꯃꯔꯨꯑꯣꯏꯅ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯃꯁꯤꯅ ꯁꯣꯛꯍꯜꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯂꯩꯔꯦ ꯍꯥꯏꯕꯁꯤ
ꯈꯪꯕꯗ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯗꯦ꯫ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯑꯜꯇꯤꯇ꯭ꯌꯨꯗ ꯏꯟꯗꯤꯀꯦꯇꯔ ꯀꯧꯕ ꯑꯃ ꯌꯥꯎꯏ꯫ ꯑꯦꯔꯣꯄ꯭ꯂꯦꯟꯗꯨꯅ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯃꯗꯨ ꯋꯥꯡꯈꯠꯂꯤ, ꯄꯥꯏꯊꯕ ꯃꯇꯝꯗꯅ ꯃꯗꯨ ꯅꯦꯝꯊꯩ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅ ꯋꯥꯡꯈꯠꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯑꯦꯚꯔꯦꯖꯇꯒꯤ ꯍꯦꯟꯒꯅꯤ, ꯅꯦꯝꯂꯒꯗꯤ ꯑꯦꯚꯔꯦꯖꯇꯒꯤ ꯇꯥꯒꯅꯤ꯫ ꯀꯔꯝꯕ ꯄꯨꯟꯁꯤ ꯄꯥꯝꯃꯤ ꯅꯪ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯅꯧꯊꯣꯛꯍꯟꯕ ꯅꯪ ꯌꯥꯖꯕ꯭ꯔꯥ? ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯗꯨꯅ ꯃꯇꯝ ꯈꯔ ꯂꯧ, ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯍꯣꯡꯗꯣꯛꯀꯗꯕ ꯖꯒꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨ꯫ ꯑꯗꯨꯒ ꯃꯤꯅ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯍꯪꯂꯒ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯗ ꯆꯤꯜꯂꯨꯔꯦ ꯍꯥꯏꯅ ꯈꯨꯝꯕ ꯉꯝꯒꯅꯤ꯫ ꯃꯤ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯈꯣꯏꯅ ꯍꯣꯡꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯍꯣꯡꯕ ꯌꯥꯏ꯫ ꯑꯦꯐꯤꯁꯥꯒꯤ 4:18ꯗ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯊꯋꯥꯏ ꯅꯧꯍꯟꯗꯨꯅ ꯍꯧꯖꯤꯛ ꯄꯗ 22ꯗꯒꯤ ꯌꯦꯡꯁꯤ꯫ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯍꯥꯟꯅ ꯄꯥꯜꯂꯝꯕ ꯃꯤꯄꯥꯟꯒꯤ ꯃꯔꯤꯗ ꯃꯤꯅꯝꯕꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯡꯂꯤꯕ ꯑꯔꯤꯕ ꯃꯤ ꯑꯗꯨ ꯊꯥꯗꯣꯛꯎ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯑꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯊꯥꯗꯣꯛꯎ, ꯍꯥꯟꯅ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝꯅ ꯇꯧꯔꯅꯨ꯫ ꯑꯗꯨꯒ ꯄꯗ 24ꯗ ꯏꯁ꯭ꯋꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯆꯨꯝꯕꯒꯤ ꯙꯔꯃ ꯆꯦꯟꯕ ꯑꯃꯁꯨꯡ ꯑꯁꯦꯡꯕꯗ ꯁꯦꯝꯈ꯭ꯔꯕ ꯑꯅꯧꯕ ꯃꯤ ꯑꯗꯨ ꯅꯈꯣꯏꯅ ꯁꯦꯠꯂꯣ꯫ ꯄꯗ 22ꯗ ꯑꯔꯤꯕ ꯃꯤꯒꯨꯝꯅ ꯇꯧꯕ ꯇꯣꯛꯎ ꯍꯥꯏꯔꯤ꯫ ꯄꯗ 24ꯗ ꯑꯅꯧꯕ ꯃꯤꯒꯨꯝꯅ ꯇꯧꯕ ꯍꯧ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯔꯤꯕ ꯃꯤꯗꯨꯒꯤ ꯑꯅꯧꯕ ꯃꯤꯗ ꯌꯧꯅꯕ ꯄꯗ 18 ꯑꯁꯤꯅ ꯊꯣꯡꯅꯤ꯫ 18 ꯑꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯌꯦꯡꯁꯤ꯫ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯊꯋꯥꯏ ꯅꯧꯍꯟꯗꯨꯅ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯊꯕꯛ ꯂꯦꯞꯀꯗꯧꯔꯤꯕ ꯑꯁꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯅꯤ, ꯅꯪꯒꯤ ꯍꯩꯁꯤꯡꯕꯗꯨꯅ ꯅꯠꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒꯨꯝ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯗ꯭ꯔꯕꯁꯨ ꯅꯍꯥꯛ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯂꯥꯏ ꯐꯠꯇꯕꯅꯗꯤ ꯅꯪꯉꯣꯟꯗ ꯅꯪ ꯀꯣꯂꯦꯖꯁꯨ ꯇꯝꯂꯛꯇꯦ, ꯑꯗꯨꯅ ꯄ꯭ꯔꯃꯣꯁꯟ ꯁꯨꯡꯀꯥ ꯀꯥꯔꯣꯏ, ꯅꯠꯇ꯭ꯔꯒ ꯅꯪ ꯃꯈꯣꯏꯒꯨꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯗꯦ ꯑꯗꯨꯅ ꯄ꯭ꯔꯃꯣꯁꯟ ꯁꯨꯡꯀꯥ ꯀꯥꯔꯣꯏ ꯍꯥꯏꯅ ꯃꯤꯅꯝꯂꯛꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩ ꯑꯔꯣꯟꯕ ꯑꯃ ꯍꯥꯏꯖꯒꯦ, ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯐꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇꯒꯤ ꯅꯪꯅ ꯐꯝ ꯍꯦꯟꯅ ꯀꯥꯒꯅꯤ꯫ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯃꯤ ꯑꯃꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯩ ꯄꯥꯝꯖꯩ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯍꯩ-ꯁꯤꯡꯂꯝꯕ ꯌꯥꯏ, ꯃꯍꯥꯛꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯕꯛ 25 ꯍꯦꯟꯅ ꯇꯧꯕ ꯉꯝꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯏꯍꯦꯟ ꯍꯦꯜꯂꯤ ꯍꯥꯏꯕꯒꯤ ꯆꯥꯎꯊꯣꯛꯄ ꯅꯥꯄꯜꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯔꯒꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯪꯕꯨ ꯊꯥꯡꯒꯠꯄꯤꯕ ꯑꯗꯨꯗ ꯅꯪ ꯉꯛꯀꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯅꯣꯜꯂꯨꯛꯄꯒꯤ, ꯊꯥꯒꯠꯄꯒꯤ ꯗꯥꯌꯤꯠ꯭ꯌ ꯂꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯃꯤꯁꯤꯡꯒ ꯑꯩ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯄꯥꯝꯖꯩ꯫ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯃꯨꯛꯇ ꯊꯤꯗꯣꯛꯄꯤꯌꯨ꯫ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯁꯟꯗꯣꯛꯅ ꯍꯥꯏꯔꯕꯗꯤ, ꯃꯈꯥꯒꯤ ꯏꯁꯩꯁꯤꯡꯁꯤ ꯅꯪꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯍꯧꯒꯠꯂꯒ ꯀꯔꯝꯕ ꯑꯣꯏꯅ ꯁꯛꯀꯅꯤ? ꯏꯁꯩ ꯁꯛꯄ: ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯆꯠꯍꯟꯈ꯭ꯔꯣ꯫ ꯏꯁꯩ ꯁꯛꯄ: ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯅꯣꯡꯂꯤꯛ ꯇꯥꯗꯨꯅ ꯂꯩꯔꯦ, ꯃꯗꯨ ꯑꯩꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯇꯧꯒꯅꯤ꯫ ꯅꯠꯇ꯭ꯔꯒ ꯏꯁꯩ ꯁꯛꯄ 3: ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯑꯌꯨꯛꯅꯣ, ꯑꯣ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯅꯨꯃꯤꯠꯅꯣ! ꯗꯦꯕꯀ ꯑꯩꯒ ꯂꯨꯍꯣꯡꯕ ꯉꯜꯂꯤꯉꯩꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯌꯥꯝꯅ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯁꯤ ꯌꯥꯝꯅ ꯂꯨꯕ, ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯗꯦꯕꯇꯤ ꯅꯨꯡꯉꯥꯏꯕ, ꯑꯆꯨꯝꯕ ꯈꯟꯒꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯌꯨꯛ ꯍꯧꯒꯠꯂꯒ ꯏꯁꯩ ꯁꯛꯄ ꯍꯧꯋꯤ, ꯑꯗꯨꯒ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯒꯅꯤ꯫ ꯑꯌꯨꯛꯇ ꯅꯪ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯒꯕꯨ ꯏꯁꯩ ꯁꯛꯀꯗ꯭ꯔꯥ? ꯑꯩꯒꯤ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯃꯗꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯑꯩ ꯈꯟꯕ ꯄꯥꯝꯃꯤ꯫ ꯃꯗꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥꯅꯤ, ꯑꯗꯨꯕꯨ ꯃꯗꯨ ꯑꯁꯦꯡꯕꯅꯤ꯫ ꯑꯩ ꯃꯗꯨ ꯇꯥꯅꯤꯡꯈꯤꯗꯦ꯫ ꯅꯈꯣꯏ ꯈꯔꯗꯤ ꯅꯈꯣꯏꯅ ꯁꯛꯂꯤꯕ ꯑꯔꯤꯕ ꯏꯁꯩ ꯑꯗꯨ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯕꯗ ꯏꯁ꯭ꯋꯔꯗꯤ ꯇꯝꯂꯝꯂꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯒ ꯂꯥꯏꯁꯣꯟ ꯏꯁꯩꯒꯤ
ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯥꯏ, ꯏꯁ꯭ꯋꯔꯗ ꯑꯅꯧꯕ ꯏꯁꯩ ꯑꯃ ꯁꯛꯎ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯑꯅꯧꯕ ꯏꯁꯩ ꯑꯃ ꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯏꯁꯩ ꯑꯁꯤ ꯁꯛꯄ ꯍꯩꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯏꯁꯩ ꯁꯛꯄ: ꯑꯩꯒꯤ ꯂꯝꯕꯤꯗ ꯂꯥꯛꯅꯤꯡꯕ ꯂꯥꯛꯁꯅꯨ, ꯑꯩ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯅꯤ, ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ, ꯑꯩꯒꯤ ꯇꯣꯂꯣꯞ ꯍꯦꯟꯒꯠꯀꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯋꯥꯔꯁꯤꯞ ꯇꯤꯝꯅ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯏꯁꯩ ꯆꯤꯡꯕꯤꯕ ꯅꯪ ꯈꯟꯗ꯭ꯔꯥ? ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯕ ꯂꯣꯏꯅ ꯄꯥꯝꯃꯤ꯫ ꯑꯁꯦꯡꯕꯅꯤ, ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯕ ꯂꯣꯏꯅ ꯄꯥꯝꯃꯤ꯫ ꯃꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯕꯁꯤꯕꯨ ꯅꯪ ꯍꯥꯏꯔꯣꯏꯗ꯭ꯔꯅꯦ? ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯤ ꯃꯗꯨ ꯐꯪꯅꯕ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯈꯟꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯔꯥꯖ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯕꯤꯕ꯭ꯔꯥ? ꯃꯁꯤ ꯅꯪꯅ ꯃꯔꯨꯚꯨꯃꯤꯗ ꯂꯩꯔꯕ ꯀꯥꯟꯗ ꯅꯪꯅ ꯈꯧꯔꯥꯡꯂꯛꯂꯕ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯉꯥꯟꯕ ꯃꯇꯝꯗ ꯃꯔꯨꯚꯨꯃꯤꯒꯤ ꯂꯩꯉꯣꯏꯗꯒꯤ ꯃꯗꯨꯒꯤ ꯃꯉꯥꯜ ꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯗꯨ ꯌꯦꯡꯕꯗ ꯏꯁꯤꯡ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯥꯜꯂꯤ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯕꯗꯒꯤ ꯁꯤꯒꯦ ꯇꯧꯕ ꯃꯔꯨꯚꯨꯃꯤꯒꯤ ꯁꯤꯅꯦꯃꯥꯒꯨꯝꯕ ꯁꯣꯏꯗꯅ ꯌꯦꯡꯂꯝꯂꯒꯅꯤ꯫ ꯃꯈꯣꯏꯅ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯤꯅꯤ ꯈꯟꯗꯨꯅ ꯆꯣꯡꯊꯒꯅꯤ, ꯑꯗꯨꯒ ꯂꯩꯉꯣꯏ ꯑꯗꯨ ꯆꯥꯏꯈꯥꯏꯔꯒ ꯇꯣꯛꯀꯅꯤ꯫ ꯃꯗꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯅꯣ? ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯆꯍꯤ ꯀꯌꯥ ꯃꯤꯔꯥꯖ ꯇꯥꯟꯅꯔꯨꯔꯦ꯫ ꯑꯩ ꯄꯩꯁꯥ ꯍꯦꯟꯅ ꯂꯩꯔꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯏꯈꯤꯗꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯑꯣꯐꯤꯁ ꯑꯃꯗ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯑꯩ ꯊꯕꯛꯁꯤꯗ ꯇꯧꯗ꯭ꯔꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯗꯨꯗ ꯗꯦꯕꯅ ꯍꯥꯏꯈꯤ, ꯃꯗꯨꯒ ꯅꯪ ꯀꯔꯤꯒꯤ ꯊꯕꯛ ꯇꯣꯛꯇ꯭ꯔꯤꯅꯣ? ꯑꯗꯨꯒ ꯀꯣꯟꯅꯗꯤ ꯑꯩꯅ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯂꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯗꯨ ꯌꯧꯈꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯑꯩ ꯏꯊꯟꯇ ꯊꯥꯗꯣꯛꯄꯤꯔꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅꯤ꯫ ꯗꯦꯕꯅ ꯍꯣꯡꯂꯛꯂꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯩꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤ ꯆꯥꯎꯈꯠꯂꯛꯂꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯩ ꯃꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯅꯤꯡꯏ, ꯑꯗꯨꯒ ꯑꯩ ꯊꯥꯁꯨ ꯊꯥꯖꯩ ꯃꯗꯨꯗꯤ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯅꯠꯇꯦ꯫ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪꯒꯤ ꯁꯃꯁ꯭ꯌꯥꯁꯤ ꯅꯠꯇꯦ, ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯁꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯁꯃꯁ꯭ꯌꯥꯗꯨꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯁꯤ꯫ ꯑꯩꯈꯣꯏꯅ ꯄꯣꯠꯁꯤꯡꯁꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯌꯦꯡꯕ ꯗꯔꯀꯥꯔ ꯂꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯁꯔꯨꯛꯇꯨꯗ ꯍꯦꯟꯅ ꯃꯤꯠꯐꯝ ꯊꯝꯒꯜꯂꯤ, ꯑꯗꯨꯒ ꯃꯗꯨꯅ ꯑꯣꯏꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯏ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯌꯦꯡꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯥꯖꯒꯦ꯫ ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯑꯃꯁꯨꯡ ꯕꯕꯥ, ꯑꯩꯅ ꯀꯣꯂꯦꯖꯀꯤꯗꯃꯛ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯆꯤꯊꯤ ꯑꯃꯠꯇ ꯏꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯆꯤꯊꯤꯁꯤꯗ ꯑꯩ ꯂꯣꯏꯅ ꯍꯥꯏꯖꯔꯒꯦ, ꯑꯗꯨꯕꯨ ꯅꯪꯅ ꯃꯁꯤ ꯄꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯥꯟꯕꯤꯗꯨꯅ ꯍꯥꯟꯅ ꯐꯝꯊꯕꯤꯌꯨ꯫ ꯐꯝꯊꯕꯤꯔꯕ꯭ꯔꯥ? ꯐꯝꯊꯕꯤꯗ꯭ꯔꯕꯗꯤ ꯆꯥꯟꯕꯤꯗꯨꯅ ꯃꯁꯤ ꯄꯥꯕꯤꯒꯅꯨ꯫ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯗꯣꯔꯃꯤꯇꯔꯤꯒꯤ ꯊꯣꯡꯅꯥꯎ ꯃꯩ ꯆꯥꯛꯄꯗꯒꯤ ꯆꯣꯡꯊꯕꯗ ꯁꯔꯨ ꯀꯥꯏꯕ ꯑꯃꯁꯨꯡ ꯀꯣꯛꯇ ꯁꯣꯛꯄꯗꯨꯗꯤ ꯐꯔꯦ, ꯀꯣꯛꯇꯤ ꯑꯃꯨꯛ ꯑꯃꯨꯛ ꯆꯤꯛꯏ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯊꯣꯡꯅꯥꯎ ꯃꯩꯅ ꯆꯥꯛꯄ ꯑꯃꯗꯤ ꯑꯩꯅ ꯆꯣꯡꯊꯕꯗꯨ ꯒꯦꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯕ ꯅꯨꯄꯥ ꯊꯦꯡꯅꯍꯧꯏ꯫ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤ, ꯑꯩꯕꯨ ꯍꯪꯕ ꯂꯥꯛꯄꯤ꯫ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯑꯩꯒꯤ ꯂꯩꯐꯝ ꯂꯩꯈꯤꯗ꯭ꯔꯦ, ꯀꯥꯗꯨꯁꯨ ꯃꯩꯅ ꯆꯥꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯨꯝꯍꯟꯕꯤ꯫ ꯃꯤꯗꯤ ꯈꯤꯇꯪ ꯄꯤꯛꯏ, ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯌꯥꯝꯅ ꯐꯕ ꯅꯨꯄꯥꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯦꯠꯅ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯆꯞ ꯆꯥꯕ ꯃꯇꯝꯗꯤ ꯂꯦꯞꯇ꯭ꯔꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯔꯣꯟꯕꯁꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯗꯤ ꯑꯣꯏꯒꯅꯤ꯫ ꯇꯁꯦꯡꯕꯅꯤ ꯏꯃꯥ ꯕꯕꯥ, ꯑꯩ ꯃꯤꯔꯣꯜꯂꯦ꯫
ꯅꯈꯣꯏꯅ ꯃꯄꯨ ꯃꯕꯦꯟ ꯀꯌꯥꯝꯅ ꯑꯣꯏꯅꯤꯡꯂꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯉꯤ, ꯑꯗꯨꯒ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯅꯈꯣꯏꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯈꯤꯕ ꯑꯗꯨꯃꯛ ꯑꯩꯒꯤ ꯑꯉꯥꯡꯁꯤꯗꯁꯨ ꯇꯧꯕꯤꯒꯅꯤ ꯍꯥꯏꯅ ꯑꯩ ꯈꯪꯉꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯊꯦꯡꯗꯕꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨ ꯑꯅꯥꯕ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯅ ꯑꯩ ꯈꯪꯉꯤ꯫ ꯃꯍꯥꯛ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩ, ꯂꯥꯏꯔꯤꯛ ꯐꯖꯅ ꯍꯩꯖꯗ꯭ꯔꯕꯁꯨ ꯍꯣꯠꯅꯕ ꯀꯜꯂꯤ, ꯑꯩꯈꯣꯏꯒ ꯙꯔꯃ ꯖꯥꯠ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯃꯗꯨꯅ ꯀꯔꯤꯁꯨ ꯅꯈꯣꯏꯗ ꯑꯀꯥꯏꯕ ꯄꯤꯔꯣꯏ ꯈꯜꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯃꯥ ꯕꯕꯥ, ꯑꯩ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯅꯤꯡꯉꯤ ꯃꯗꯨꯗꯤ ꯗꯣꯔꯃꯤꯇꯔꯤ ꯃꯩ ꯆꯥꯛꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ, ꯀꯣꯛꯇ ꯁꯣꯛꯄ ꯁꯔꯨ ꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ, ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯂꯩꯈꯤꯗꯦ, ꯑꯩ ꯃꯤꯔꯣꯟꯗꯦ, ꯑꯅꯥꯕ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯕꯣꯏꯐ꯭ꯔꯦꯟ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩ ꯍꯤꯁꯇ꯭ꯔꯤꯒ ꯁꯥꯏꯟꯁꯀꯗꯗꯤ ꯐꯦꯜ ꯑꯣꯏꯔꯦ, ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇꯒꯤ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯑꯩ ꯄꯥꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯀꯌꯥꯝꯅ ꯍꯔꯥꯎꯔꯝꯒꯅꯤ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ꯫ ꯑꯣ ꯊꯦꯡꯛ ꯒꯣꯗ, ꯃꯁꯤꯗꯤ ꯃꯥꯒꯤ ꯁ꯭ꯀꯨꯜꯗ ꯈꯛꯇꯪ ꯐꯦꯜ ꯑꯣꯏꯕꯅꯤꯗꯅ꯫ ꯑꯣ ꯏꯁ꯭ꯋꯔ ꯊꯥꯒꯠꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩ ꯍꯤꯁꯇ꯭ꯔꯤꯒ ꯁꯥꯏꯟꯁꯀꯗ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ ꯈꯛꯇꯪ ꯍꯥꯏꯕ ꯑꯣꯏꯔꯝꯂꯒꯗꯤ ꯃꯈꯣꯏ ꯁꯥꯎꯔꯝꯒꯅꯤ, ꯅꯨꯡꯉꯥꯏꯔꯝꯂꯣꯏ, ꯃꯉꯣꯟꯗ ꯂꯥꯎꯁꯤꯜꯂꯝꯒꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯁꯃꯁ꯭ꯌꯥꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯑꯃꯗꯤ ꯃꯤꯁꯤꯡꯁꯤꯅ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯔꯤꯕꯒꯦ ꯍꯥꯏꯕ ꯃꯤꯠꯌꯦꯡꯁꯤꯗꯒꯤ ꯅꯪꯒꯤ ꯁꯃꯁ꯭ꯌꯥꯗꯨꯗ ꯌꯦꯡꯕ ꯗꯔꯀꯥꯔ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯩ ꯃꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯒꯦ, ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯅꯠꯇꯦ꯫ ꯅꯪꯒꯤ ꯁꯃꯁ꯭ꯌꯥꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯁꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯪꯅ ꯍꯣꯡꯍꯟꯕ ꯉꯝꯃꯤ, ꯃꯗꯨ ꯍꯣꯡꯂꯛꯅꯕꯒꯤ ꯅꯪ ꯉꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯅꯪꯅ ꯃꯗꯨ ꯍꯣꯡꯍꯟꯕ ꯉꯝꯃꯤ꯫ ꯚꯤꯛꯇꯔ ꯐ꯭ꯔꯦꯡꯀꯜꯅ ꯖꯔꯃꯅꯤꯒꯤ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞꯇ ꯂꯩꯔꯤꯉꯩꯗ ꯍꯥꯏꯈꯤ, ꯃꯤꯑꯣꯏꯕꯒꯤ ꯑꯔꯣꯏꯕ ꯅꯤꯡꯇꯝꯕ ꯑꯃꯁꯨꯡ ꯀꯅꯥꯅꯁꯨ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯑꯃꯗꯤ ꯐꯤꯚꯝ ꯑꯃꯍꯦꯛꯇꯗ ꯃꯍꯥꯛꯅ ꯈꯟꯖꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅꯤ꯫ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞ ꯑꯗꯨꯗ ꯐꯥꯎꯕ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯅꯪꯅ ꯂꯧꯕ ꯉꯝꯂꯣꯏꯗꯕ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩ, ꯅꯪꯅ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯂꯧꯈꯤꯕ ꯌꯥꯏ, ꯑꯩꯒꯤ ꯐꯤꯔꯣꯜ ꯂꯧꯈꯤꯕ ꯌꯥꯏ, ꯑꯩꯒꯤ ꯐꯃꯨꯡ ꯂꯧꯈꯤꯕ ꯌꯥꯏ, ꯑꯩꯕꯨ ꯇꯣꯉꯥꯟꯅ ꯊꯝꯕꯤꯕ ꯌꯥꯏ, ꯅꯪꯅ ꯑꯩꯕꯨ ꯑꯋꯥꯕ ꯊꯕꯛ ꯅꯣꯝꯍꯟꯗꯨꯅ ꯁꯨꯍꯟꯗꯨꯅ ꯊꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯅ ꯂꯧꯕ ꯉꯝꯂꯣꯏꯗꯕ ꯑꯃ ꯂꯩ, ꯑꯩꯒꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩ, ꯑꯗꯨꯒ ꯃꯗꯨ ꯅꯪꯅ ꯂꯧꯕ ꯉꯝꯂꯣꯏ꯫ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯋꯥꯈꯜꯂꯣꯟ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅ ꯂꯩꯕ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏꯗ ꯆꯥꯡꯌꯦꯡ ꯑꯃꯗꯤ ꯑꯋꯥ ꯑꯅꯪ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏ꯫ ꯖꯣꯍꯥꯟ 13:38ꯗ ꯇꯥꯏꯕꯪꯄꯥꯟꯗ ꯅꯈꯣꯏ ꯑꯋꯥ ꯑꯅꯪ ꯊꯦꯡꯅꯒꯅꯤ, ꯃꯁꯤ ꯋꯥꯁꯛꯅꯤ, ꯑꯗꯨꯒ ꯃꯊꯪꯗ ꯃꯍꯥꯛꯅ ꯍꯥꯏꯕꯁꯤ ꯍꯔꯥꯎꯖꯧ ꯍꯔꯥꯎꯖꯧ꯫ ꯀꯔꯤꯒꯤ? ꯃꯔꯝꯗꯤ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯃꯌꯥꯝ ꯂꯩꯕ ꯇꯥꯔꯕꯁꯨ ꯅꯪꯒꯤꯗꯃꯛ ꯑꯩꯁꯨ ꯂꯩꯔꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯥꯏꯕꯪꯄꯥꯜꯗ ꯑꯋꯥ ꯑꯅꯪ ꯊꯦꯡꯅꯒꯅꯤ, ꯑꯗꯨꯕꯨ ꯅꯪ ꯍꯔꯥꯎꯕ ꯉꯝꯃꯤ, ꯃꯔꯝꯗꯤ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯑꯩꯅ ꯇꯥꯏꯕꯪꯄꯥꯟꯕꯨ ꯉꯝꯂꯦ꯫ ꯑꯩꯈꯣꯏꯗ ꯁꯃꯁ꯭ꯌꯥꯅ ꯂꯥꯛꯁꯤꯟꯕꯁꯤ ꯇꯣꯛꯍꯟꯕ ꯇꯥꯏ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯩꯔꯤꯕꯁꯤꯗ ꯍꯔꯥꯎꯕ ꯇꯥꯏ꯫ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯗ ꯊꯥꯖꯔꯒ ꯂꯩꯕ ꯇꯥꯏ꯫ ꯏꯁ꯭ꯋꯔꯗ ꯊꯥꯖꯔꯒ ꯂꯩꯕ ꯍꯥꯏꯕꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯕꯅꯤ, ꯑꯗꯨꯒ ꯊꯥꯖꯕ ꯌꯥꯕ ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯁꯤꯕꯤꯕ ꯄꯥꯡꯒꯜ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯗꯕ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯩꯖꯕ ꯍꯥꯏꯕ ꯑꯁꯤ ꯀꯌꯥꯗ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏꯅꯣ? ꯑꯩꯈꯣꯏꯒꯤ ꯁꯃꯁ꯭ꯌꯥ ꯂꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯁ꯭ꯋꯔ ꯂꯩ꯫ ꯏꯁ꯭ꯋꯔ ꯊꯥꯖꯗꯕꯁꯤꯡꯗꯤ ꯁꯃꯁ꯭ꯌꯥ ꯂꯩ, ꯑꯗꯨꯒ ꯁꯃꯁ꯭ꯌꯥ ꯍꯦꯟꯅ ꯍꯦꯟꯅ ꯂꯩ, ꯑꯥꯁꯥ ꯂꯩꯇꯦ, ꯑꯃꯁꯨꯡ ꯃꯗꯨꯗꯒꯤ ꯀꯣꯛꯅꯕ ꯂꯝꯕꯤ ꯂꯩꯇꯦ, ꯑꯗꯨꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯔꯥꯁ ꯇꯥꯅꯗꯨꯅ ꯂꯩ, ꯑꯗꯨꯒ ꯐꯪꯂꯒꯁꯨ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯑꯗꯨ ꯃꯗꯨ ꯅꯠꯇꯦ ꯍꯥꯏꯅ ꯑꯃꯨꯛ ꯋꯥꯏ꯫ ꯖꯦꯀꯣꯕꯀꯤ ꯑꯃꯗ ꯅꯪꯅ ꯁꯃꯁ꯭ꯌꯥ ꯂꯩꯗꯨꯅꯁꯨ
ꯅꯪ ꯑꯗꯨꯝ ꯍꯔꯥꯎꯖꯕ ꯌꯥꯏ, ꯑꯗꯨꯕꯨ ꯖꯦꯀꯣꯕ, ꯑꯩꯅ ꯐꯥꯎꯕꯗꯤ ꯃꯗꯨꯗ ꯂꯩꯔꯦ ꯁꯃꯁ꯭ꯌꯥꯗꯤ꯫ ꯑꯩꯅ ꯐꯥꯎꯕꯗꯤ, ꯑꯩꯅ ꯈꯟꯕꯗꯤ ꯅꯪꯅ ꯐꯥꯎꯕ ꯑꯃꯁꯨꯡ ꯅꯪꯅ ꯈꯟꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯁꯥꯟꯅꯕ ꯄꯥꯝꯖꯗꯦ꯫ ꯅꯪꯅ ꯈꯪꯕꯗꯨꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯕ ꯄꯥꯝꯖꯩ꯫ ꯅꯪꯅ ꯀꯅꯥ ꯈꯪꯏ? ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯀꯔꯤ ꯍꯥꯏ? ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯃꯁꯨꯡ ꯐꯥꯎꯕ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏꯅ ꯊꯃꯣꯏꯅ ꯈꯪꯕ ꯑꯗꯨꯗ ꯆꯠꯄ ꯇꯥꯏ꯫ ꯑꯩ ꯈꯪꯏ ꯏꯁ꯭ꯋꯔ ꯑꯁꯤ ꯊꯥꯖꯕ ꯌꯥꯏ ꯍꯥꯏꯕ, ꯃꯍꯥꯛ ꯑꯁꯤ ꯊꯥꯖꯕ ꯌꯥꯏ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯎꯈ꯭ꯔꯕꯅꯤ꯫ ꯑꯃꯦꯔꯤꯀꯥꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯗꯦꯞ ꯁꯤꯂꯤꯡꯒꯤ ꯃꯇꯥꯡꯗ, ꯕꯦꯡꯛꯀꯤ ꯃꯇꯥꯡꯗ, ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯈꯟꯅꯩ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯂꯧꯁꯤꯡ ꯑꯃꯠꯇ ꯁꯤꯖꯤꯟꯅꯔꯒꯨꯝꯁꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯊꯧꯔꯥꯡ ꯑꯃ ꯂꯩ꯫ ꯑꯩ ꯃꯗꯨ ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯗꯨ ꯑꯐꯕ ꯊꯧꯔꯥꯡ ꯑꯃꯗꯤ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯃꯑꯣꯡ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯁꯦꯟꯅꯕꯤꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯇꯧꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯒꯅꯤ꯫ ꯅꯈꯣꯏꯅ ꯃꯈꯥ ꯑꯌꯥꯝꯕ ꯆꯥꯡ ꯌꯦꯡꯕ ꯃꯔꯛꯇ ꯍꯔꯥꯎꯕ ꯉꯥꯛꯇ ꯁꯤꯡꯊꯥꯕꯤꯌꯨ꯫ ꯅꯪꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯅꯪꯅ ꯃꯄꯨꯡ ꯐꯥꯅ ꯍꯔꯥꯎꯖꯧ꯫ ꯖꯦꯀꯣꯕꯀꯤ 1:2ꯗ, ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯥ, ꯅꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯆꯥꯡ ꯌꯦꯡꯕ ꯑꯗꯨꯅ ꯈꯥꯡ ꯍꯩꯕ ꯄꯨꯝꯁꯨ ꯁꯨꯍꯜꯂꯤ ꯍꯥꯏꯕ ꯈꯪꯗꯨꯅ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯃꯇꯝꯁꯤꯡ ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯇꯨꯡꯗ ꯇꯧꯍꯟꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯁꯨꯡ ꯃꯆꯥꯛ ꯀꯌꯥ ꯐꯪꯂꯤꯕꯅꯤ꯫ ꯅꯪꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ, ꯏꯁ꯭ꯋꯔ, ꯑꯩ ꯃꯁꯤ ꯄꯥꯝꯗꯦ, ꯃꯁꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯑꯩ ꯍꯔꯥꯎꯖꯒꯅꯤ ꯃꯔꯝꯗꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯀꯥꯟꯅꯖꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯃꯁꯤꯗꯒꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯪꯒꯅꯤ, ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯔꯛꯀꯅꯤ꯫ ꯃꯁꯤꯅ ꯂꯣꯏꯕꯗ ꯑꯩꯅ ꯅꯪꯕꯨ ꯍꯥꯟꯅ ꯈꯪꯈꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯈꯪꯒꯅꯤ, ꯑꯗꯨꯒ ꯃꯁꯤ ꯍꯧꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯔꯤ꯫ ꯃꯁꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗꯦ꯫ ꯑꯩ ꯋꯥꯏ, ꯏꯁ꯭ꯋꯔ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯊꯧꯔꯥꯡ ꯑꯃ ꯂꯩꯕꯤꯔꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯑꯐꯕ ꯇꯧꯕꯤꯔꯤ, ꯑꯗꯨꯒ ꯃꯇꯝ ꯆꯥꯔꯕ ꯃꯇꯝꯗ ꯅꯪꯅ ꯑꯩꯒꯤ ꯐꯤꯚꯝꯕꯨ ꯍꯣꯡꯍꯟꯕꯤꯒꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏ ꯍꯧꯅ ꯍꯥꯏꯕ ꯍꯧꯔꯁꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯍꯧꯅ ꯍꯥꯏꯕ ꯍꯧꯕ ꯃꯇꯝꯗ ꯅꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯃꯗꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨ ꯍꯣꯡꯍꯟꯒꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯍꯧꯅ ꯍꯥꯏꯕ ꯍꯧꯕ ꯃꯇꯝꯗ ꯅꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯃꯗꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨ ꯍꯣꯡꯍꯟꯒꯅꯤ꯫ ꯑꯍꯥꯟꯕ ꯄꯤꯇꯔꯒꯤ 3:13ꯗ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯙꯔꯃ ꯆꯦꯟꯕꯒꯤꯗꯃꯛ ꯑꯋꯥꯕ ꯈꯥꯡꯂꯒꯗꯤ ꯌꯥꯏꯐꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯤꯍꯟꯕ ꯀꯤꯒꯅꯨ, ꯋꯥꯕꯁꯨ ꯋꯥꯒꯅꯨ꯫ ꯃꯁꯤꯗ ꯑꯩꯒꯤ ꯀꯣꯛꯅꯗꯤ ꯂꯥꯟꯅ ꯈꯟꯕ ꯌꯥꯎꯏ꯫ ꯑꯩꯅ ꯑꯆꯨꯝꯕ ꯇꯧꯔꯕꯗꯤ ꯑꯩꯅ ꯑꯆꯨꯝꯕ ꯐꯣꯜ ꯐꯪꯒꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯕꯣꯔ ꯐꯪꯂꯦ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯨꯒ ꯍꯦꯟꯅ ꯂꯨꯊꯕ ꯊꯥꯛꯇ ꯅꯍꯥꯛ ꯕꯣꯔ ꯐꯪꯂꯕꯅꯤ꯫ ꯃꯃꯥꯡ ꯍꯞꯇꯥꯒꯤ ꯑꯌꯨꯛ ꯑꯃꯗ ꯑꯩꯅ ꯗꯦꯕꯇ ꯍꯥꯏꯈꯤ, ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯅꯤꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯑꯣꯏꯗ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯖꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯅꯤꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯑꯣꯏꯗ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯖꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ꯫ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯗꯤ ꯂꯩꯅꯔꯤꯕ ꯃꯔꯤꯗ ꯑꯉꯛꯄ ꯀꯌꯥ
ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯊꯕꯛꯁꯤ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯗ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯋꯥꯈꯜꯂꯣꯟ ꯆꯨꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯁꯤꯅꯤ꯫ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯤꯄꯥ ꯑꯩꯈꯣꯏꯗ ꯄꯤꯕꯤꯈꯤ꯫ ꯖꯤꯁꯨꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯈꯤ, ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯃꯤꯁꯟ ꯈꯛꯇꯒꯤꯗꯃꯛ ꯑꯣꯐꯔꯤꯡ ꯇꯧꯕꯤꯅꯕ ꯊꯧꯒꯠꯆꯔꯤ, ꯃꯗꯨꯗ "This is for mission" ꯍꯥꯏꯅ ꯊꯥꯕꯤꯌꯨ, ꯃꯗꯨꯅ ꯆꯥꯕ ꯐꯪꯗ꯭ꯔꯕ, ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕ, ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯗ, ꯈ꯭ꯔꯤꯁꯇ ꯈꯪꯗ꯭ꯔꯤꯕꯁꯤꯡꯗ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯤꯡꯗ, ꯑꯐꯕ ꯏꯁꯤꯡ ꯐꯪꯗ꯭ꯔꯤꯕꯁꯤꯡꯗ ꯌꯧꯍꯟꯖꯒꯅꯤ꯫ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯀꯌꯥ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯖꯩ꯫ ꯑꯗꯨꯅ ꯉꯁꯤ ꯃꯤꯁꯟꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈꯨꯗꯣꯜ ꯑꯗꯨ ꯊꯥꯕꯤꯔꯛꯂꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯁꯣꯛꯂꯤꯕ ꯃꯤꯁꯤꯡꯗ ꯁꯣꯏꯗꯅ ꯌꯧꯍꯟꯖꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯕꯤꯁꯅꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite